Firepa tamna hoidagi halakpada nongna punglup lupre. Tamnagi yumda nong pantharak pangaiduna leithaba tanmana khudakta halakre. Tamnana su nong khara patharaga hallo haina haibirakide. Room manung hek yaurakpaga masado laihau kitang laki tawrai. Cha semge haibaso chakhumduda cheng ensang hawai thau thum chini nungti sizinaba chanaba potlam ama phawba leite. Chotlinge chotlhorage khanduna sing chini jamana asapot khara su leirure nonglaktuda. Gari achaw su leitabana punglup-luple halakpada. Taha chadu semlaba tungda thakki tawringi phone ama su laksilai. Number 2 uba khaktada khidau langkhalai. Pairagi khanna tawrapa khudingi phatpat kakthali. Adubu chokthaba naidana call to tawba henmalakpaduda paidadi pairage tap tage khana thoge khallaga bisum phaw yauna suklaga mamai singli masing thiba yaba maongda maya chiksinaduna green sign da phaina chinglaga nakongdu da hapkatli. Kaino hanjinjin call tawr ise paidra khangdi tawr kanu yadro namai dui kaidro. Phone gi khonjel da nupa amana Sel tharo nang thabuk tawre haidaine masangam dabaga hena sawuli. Kai gi sel no noi ga mari imta leina de noi dagi kari ni raga aina charge noi su noi gi thokpa leyu yadro sel haksang gi organ se gi wolaga tharo ai bro nang bu chaw no ba yok pire aduga hosi phawba ai gi ne na sel siki ama su tharak pangam daba nang bu yok ise kai kana na bano yok pa kai gi onge noi de kana na yok piu haige aina noi de kaya mi yelage torture tawrga ai bo laga yolak pudro yolak ba haise makha ta na engon de yelakano aphaboiro ai sungam na ba ai gi thopa hingi dana isagi bok chani ngai leitradana chawa chadu ba hingi kansida noi de kai de sel tharak toino nongma ta kai jari kai thai haibadi khandraga aina ngamna ba thawak macha kul tanajabasida noi dina tin tari boire wa phachamjalaga sauraga amukso ai bu saksara ama pizaraga matam khra yoglakpagi mamal nongma soidana pulab hanjilakani maraksida ne makha ta na engon disturb torkano khangaba natradi ai mi halakpasu yai hairaga patkak thatuna number du su block thamjinkhre thakkani haina thangatlamba chagado amatta thakta asotpa ma phimarol du su sindokni khangda phamung macha du da longna taraga tumkhre kayam kuina tumlurabano phone gi ringtone amana haudorakpani tanik pigi oirammi adubu phirepa makeup thorakpadadi masadu ka hena nungairamdre masada thongba asotpa pure khongrau gi machum haksanga tumliba mompa kaduda chupsin kibana machum taramdre haksang du madi itham chanboy bangmang sagat boy tawrakle tanik pigi phone du paikhatlaga tanik pe da fire pakona tawrake ko haksang se nungaitre hairaga kakthatke tawbaga tanik pina taha kai oina ngamdrino dada tanja dunani tamna gi waiting paisilakpa phirepa haipe thangdaduna yenglamlaga hanjinduna hapi ngasai no khra chotkre hayeng tawrage ko fasana hoi nasa ngamdradi hidak chawko haiduna thamgre tamna su hanjinna tawri masado ka hena ngamdrabana paidrabani tamna na ko tawrpagi maram su ningsingbada wakhal phat adum tarai ngasai mana bag tu dagi hi tongbagi selfie roraga magi pocket ta kauduna ta hapchilakibani thagai singna khatnaba hauduna purakibadi nate nongdaga kan khalakpaga ta pocket adum hapure ko lepanai da dorokpado khrasu sawningba pokle pathapam le hende khanduna phone pai khalakpagani wangang sangang do machinda petrol umsilaga mai chaktuna leiriba phirepada phu kamsilakpa phirepasu ahanbadadi masada pakpa ising mari kharaduna fana kannadi muthatnaba hotnajarambani hena haizilakpa petrol aduna mairi du namthanbagi mahutta wangna chakhalaktuna fuk hogolaga bullet tu paikhai thautuna lai asawbadudi nemthadabana sumangdu da gari phat khamna hondu non stop ta pangkhongda khongjinbada tamna su thorakpani tamna na yum yoroga hairo haibadu phawba magi khallaga hairakpani khanmangamda saungna machin khumamduna gari du ita khana thongkhibado tamna su khitang ni nungsha thihawi ka hena minungsi uluba su tawdana phari kaino haidraga to nangna naraga ai yawbasu natte
ꯍꯥꯏꯅ ꯃꯄꯨꯛ ꯃꯅꯨꯡꯗ ꯈꯜꯂꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯇꯧꯏ꯫ ꯅꯍꯥꯟꯈꯩ ꯍꯥꯊꯨ ꯊꯕꯛ ꯆꯠꯊꯣꯛꯅꯕꯗ ꯂꯣꯏꯁꯤꯟꯕ ꯋꯥꯠꯍꯧꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯗꯕ ꯌꯨꯝꯒꯤ ꯀꯥꯁꯤꯡ ꯁꯦꯡꯗꯣꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯃꯅ ꯆꯪꯈꯣꯟꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯗꯤꯅꯔ ꯇꯧꯕ ꯅꯤꯡꯉꯣꯜꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯗ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯗꯤꯅꯔ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯑꯅꯥꯟꯕ ꯇꯦꯕꯜꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯑꯄꯥꯝ ꯄꯥꯝꯗ ꯃꯊꯦꯜ ꯈꯜꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯌꯨꯝꯗ ꯊꯣꯡꯕ ꯃꯊꯦꯜꯅ ꯁꯤꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯅꯥꯟꯅ ꯀꯦꯅ ꯃꯧꯅ ꯆꯠꯊꯣꯛꯇꯨꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯒꯤ ꯃꯍꯥꯎ ꯑꯗꯣ ꯂꯧꯕꯅꯤ꯫ ꯆꯪꯈꯣꯟꯕꯅ, ꯅꯤꯡꯉꯣꯜ, ꯑꯦꯛꯖꯥꯝꯗꯤ ꯄꯤꯁꯤ ꯀꯌꯥ ꯋꯥꯡꯍꯟꯗꯣꯏꯅꯣ? ꯅꯤꯡꯉꯣꯜ ꯏꯁꯦꯡ ꯁꯦꯡꯅ, ꯀꯥꯏꯗꯩꯅꯣꯗ ꯃꯥꯃꯣ, ꯄꯤꯁꯤ ꯑꯦꯝ ꯇꯧꯗꯦ꯫ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯦꯗ꯫ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯑꯗꯨꯝ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯗꯦꯠꯁ ꯒꯨꯗ. ꯅꯅꯦꯅ ꯂꯥꯏꯔꯤꯛꯇ ꯄꯥꯎ ꯍꯥꯏꯔꯁꯨ ꯌꯥꯝ ꯄꯥꯔꯨꯅꯨ. ꯅꯪꯅ ꯑꯉꯝꯕ ꯆꯥꯡꯗ ꯈꯛ ꯄꯥꯎ. ꯉꯝꯗ꯭ꯔꯒꯗꯤ ꯉꯝꯗꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯧꯕꯗꯨꯗ ꯇꯟꯕꯒꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯅꯍꯩꯗꯨ ꯃꯥꯡꯂ ꯇꯣꯛꯀꯅꯤ꯫ ꯄꯥꯝꯃꯨꯏ, ꯑꯗꯨꯗꯤ ꯇꯧꯅꯨꯀꯣ꯫ ꯍꯣꯏ ꯃꯥꯃꯣ, ꯇꯧꯔꯣꯏ꯫ ꯇꯥꯝꯅꯥꯅ, ꯑꯩꯅꯁꯨ ꯀꯥ ꯍꯦꯟꯅ ꯐꯣꯔꯁ ꯇꯧꯗꯦꯗ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯆꯥꯡꯗ ꯄꯥꯎ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯩꯅ ꯐ꯭ꯔꯤ ꯊꯥꯔꯦ ꯌꯦꯡꯁꯤꯟꯗꯦꯅ ꯁꯥꯎꯒꯗ꯭ꯔꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯆꯪꯈꯣꯟꯕ ꯅꯣꯛꯇꯨꯅ, ꯗꯣꯟ ꯋꯥꯔꯤ, ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯅꯤ꯫ ꯑꯆꯨꯝꯕꯗ ꯏꯇꯩꯃꯒ ꯇꯥꯃꯣꯒꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣꯏꯗ꯫ ꯑꯉꯥꯡꯗ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ, ꯕꯥꯛ ꯇꯥꯔꯝꯒꯅꯤ꯫ ꯑꯍꯜ ꯂꯃꯟꯅ ꯐꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯧꯒꯅꯨꯀꯣ ꯅꯤꯡꯉꯣꯜ꯫ ꯍꯣꯏ, ꯂꯧꯔꯣꯏꯌꯦ꯫ ꯅꯤꯡꯉꯣꯜ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯅꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯟꯅꯕꯁꯨ ꯈꯧꯇꯛꯅꯔꯦ꯫ ꯆꯪꯈꯣꯟꯕ ꯇꯥꯝꯅꯥꯗ ꯁꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯝꯅꯥꯅꯁꯨ ꯂꯝꯗ ꯆꯠꯊꯣꯛꯂꯒ ꯀꯩꯅꯣꯝꯃ ꯆꯥꯕꯗ ꯅꯤꯡꯉꯣꯜ ꯌꯨꯝꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯃꯌꯥꯗ ꯀꯛ ꯆꯤꯛꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯗ ꯑꯃꯅ ꯆꯠꯊꯣꯛꯂꯕꯗꯤ ꯂꯩꯍꯧꯕ ꯑꯃꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯍꯧꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯅꯤꯡꯉꯣꯜ ꯌꯥꯎꯗ ꯇꯥꯝꯅꯥꯅ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕ ꯍꯥꯏꯔꯒꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯁꯦꯟꯗ꯭ꯔꯥꯗ ꯆꯥꯔꯨꯕꯁꯤꯅꯤ ꯂꯝꯍꯦꯟꯕꯗꯨꯒ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯥꯝꯅꯥ ꯊꯕꯛ ꯁꯨꯇꯤ ꯂꯧꯔꯦ꯫ ꯅꯣꯡꯊꯥꯡꯒꯤ ꯃꯀꯨꯕꯣꯛꯀꯤ ꯆꯍꯤꯒꯤ ꯀꯠꯄ ꯎꯁꯣꯞꯇꯣ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯅꯤꯅ ꯌꯥꯎꯗ꯭ꯔꯗꯤ ꯀꯌꯥꯁꯨ ꯐꯖꯔꯣꯏ ꯈꯟꯕꯅꯤ꯫ ꯃꯥꯒꯤꯗꯁꯨ ꯃꯉꯥꯏ ꯅꯣꯡꯊꯥꯡꯅ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯀꯌꯥꯅꯤ ꯇꯧꯖꯕ, ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ꯫ ꯃꯅꯤꯁꯪ ꯄꯨꯗ꯭ꯔꯦ, ꯃꯇꯣꯝꯇ ꯂꯥꯛꯄꯅꯤ꯫ ꯎꯁꯣꯞ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯍꯦꯛ ꯍꯟꯕꯁꯨ ꯅꯣꯡꯊꯥꯡꯅ ꯌꯥꯗ꯭ꯔꯦ꯫ ꯇꯞꯅ ꯏꯪꯅ ꯆꯠꯂꯣ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯇꯧꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯐꯥꯔꯒ ꯊꯝꯂꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯑꯅꯝ ꯀꯟꯗꯨꯅ ꯇꯥꯝꯅꯥꯅꯁꯨ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯒꯤ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯐꯝꯃꯤꯟꯅꯩ, ꯍꯩ ꯃꯍꯤ ꯑꯃꯃꯝ ꯊꯛꯇꯨꯅ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯀꯣꯝ ꯀꯣꯝꯃꯦ, ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ꯫ ꯃꯄꯨꯔꯣꯏꯕꯗꯁꯨ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕꯅ ꯇꯥꯝꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯗ꯭ꯔꯦ, ꯈꯪꯂꯨꯗ꯭ꯔꯦ꯫ ꯊꯥꯖꯗꯕꯁꯨ ꯄꯣꯛꯏ, ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯊꯥ ꯀꯌꯥ ꯍꯥꯏꯔꯛꯑꯒꯦ? ꯑꯩꯗꯒ ꯑꯝꯇ ꯄꯥꯎ ꯍꯥꯏꯔꯛꯇꯦ꯫ ꯑꯦꯅꯤꯋꯦ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ꯫ ꯑꯉꯥꯡ ꯃꯁꯥ ꯌꯥꯝ ꯐꯕ ꯑꯃ ꯄꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯅꯣꯡꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, 12 ꯋꯤꯛ ꯈꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯊꯥ ꯌꯥꯝꯗ꯭ꯔꯤꯕꯒꯤꯅꯦ ꯁꯨꯇꯤ ꯃꯇꯝ ꯈꯔ ꯂꯧꯊꯣꯛꯏꯁꯦ꯫ ꯑꯍꯥꯟꯕꯅꯤꯅ ꯏꯃꯥꯅꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ꯫ ꯔꯨꯝꯁꯤꯗꯒꯤ ꯐꯥꯎ ꯊꯣꯛꯍꯟꯗ꯭ꯔꯕꯅꯤ꯫ ꯄꯨꯔꯥ ꯄ꯭ꯔꯤꯖꯟꯒꯤ ꯇꯥꯏꯞꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯗꯗꯥꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯁꯨꯅꯦ ꯈꯔꯗꯤ ꯋꯥꯕ ꯐꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯕꯠ ꯏꯠꯁ ꯁꯣ ꯕꯣꯔꯤꯡ꯫ ꯃꯅꯦꯝꯅ ꯃꯃꯧ ꯂꯨꯅ ꯇꯧꯕꯒꯤ ꯋꯥꯔꯤꯗ ꯇꯥꯝꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯉꯁꯥꯏꯁꯨ ꯃꯉꯥꯏ, ꯃꯅꯦꯝ ꯄꯣꯛꯅ ꯅꯣꯡꯊꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯒꯤꯁꯨ ꯉꯥꯡꯕ ꯆꯩꯕ ꯇꯧꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯈꯤꯗꯕ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯅ ꯄꯥꯝꯖꯕ ꯃꯪꯂꯥꯟꯗꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕ ꯈꯛ ꯅꯠꯇꯦ, ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯅꯣꯡꯊꯥꯡꯒꯤ ꯇꯥꯏꯕꯪꯗ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯑꯃꯅꯤ꯫ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯄ ꯃꯤꯁꯛꯀ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯕ, ꯑꯗꯨꯒ
ꯑꯃꯨꯛꯁꯨ ꯃꯅꯦꯝꯄꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯄꯥꯈꯠꯆꯗꯨꯅ ꯇꯧꯔꯤꯅꯤꯗ ꯅꯪꯁꯨ ꯂꯥꯏꯊꯣꯛꯀꯅꯨ ꯊꯥ 3 ꯐꯥꯎꯗꯤ ꯈꯤꯇꯪꯗ ꯌꯥꯝ ꯁꯣꯏꯒꯜꯂꯦ ꯍꯥꯏꯅꯕꯅꯤ ꯀꯥ ꯍꯦꯟꯅ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯔꯨꯅꯨ ꯑꯔꯨꯝꯕ ꯊꯥꯡꯒꯅꯨ ꯑꯋꯥꯕ ꯊꯕꯛ ꯁꯨꯒꯅꯨ ꯂꯥꯏꯊꯣꯛꯇꯦꯗ ꯗꯗꯥꯅꯁꯨ ꯉꯥꯛ ꯂꯩꯇ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯃꯁꯥꯒꯤꯁꯨ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯍꯩꯇꯦꯗꯅ ꯑꯗꯨꯅ ꯁꯣꯏꯈꯤꯗ꯭ꯔꯅ ꯃꯌꯥꯝꯅ ꯑꯣꯏꯅ ꯄꯥꯈꯠ ꯂꯩꯔꯤ ꯃꯣꯏꯅ ꯄꯥꯈꯠꯃꯟꯕꯁꯤ ꯎꯕꯗ ꯑꯩ ꯈꯣꯡꯒ ꯊꯥꯡꯕ ꯀꯤꯔꯦ ꯀꯂꯥꯝꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯇꯥꯝꯅꯥꯁꯨ ꯅꯣꯛꯇꯨꯅ ꯁꯤꯔꯤꯌꯁꯂꯤ ꯍꯣꯏ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯒꯅꯦ ꯃꯅꯨꯡꯗ ꯌꯦꯡꯊꯤꯅꯕ ꯑꯃꯅ ꯑꯃ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯗꯨꯗꯤ ꯁꯤꯗꯗꯤ ꯇꯧꯗ꯭ꯔꯦ ꯃꯧ ꯏꯇꯣꯝꯇ ꯑꯣꯏꯕꯒꯤꯔ ꯏꯃꯥ ꯐꯕꯒꯤꯔ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯈꯥꯃꯨꯛ ꯁꯝꯊꯔꯛꯇꯨꯅ ꯕꯣꯗꯤꯒꯥꯔꯗꯇꯨꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯌꯨꯗꯅ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯤꯅꯗꯤ ꯃꯁꯛ ꯐꯖꯩ ꯆꯤꯡꯂꯦꯝꯃꯤ ꯍꯥꯏ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯒ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯋꯥꯠ ꯀꯅꯥ ꯇꯝꯃꯛꯏ ꯄꯥꯎꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯠꯃꯤꯟꯅꯕ ꯉꯛꯇꯨꯅ ꯍꯪꯉꯤ ꯅꯣꯡꯊꯥꯡꯁꯨ ꯈꯪꯗꯦꯗ ꯃꯥꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯩꯅꯕꯁꯨ ꯑꯣꯏꯗꯦ ꯍꯩꯅꯔꯛꯀꯗꯧꯕꯁꯨ ꯃꯥꯟꯗꯦ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯌꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯕ ꯂꯛꯅꯕ ꯂꯦꯞꯇꯦ ꯑꯩꯕꯨ ꯁꯥꯎꯍꯜꯂꯒ ꯑꯩꯕꯨ ꯂꯛꯅꯔꯒ ꯃꯥꯒꯤ ꯁꯦꯂꯔꯤ ꯍꯦꯟꯒꯠꯄ꯭ꯔꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡ ꯃꯨꯛꯇꯥ ꯁꯅꯥꯅ ꯁꯤꯜꯂꯒ ꯑꯩꯒꯤ ꯃꯦꯟꯇꯦꯜ ꯄꯤꯁ ꯊꯨꯒꯥꯏꯔꯣꯁꯣꯅ ꯌꯥꯊꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯤ ꯅꯣꯡꯊꯥꯡ ꯅꯣꯛꯇꯨꯅ ꯑꯁ ꯅꯪꯅ ꯍꯩꯅꯗꯕꯒꯤ ꯖꯥꯠ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯍꯦ ꯊꯥꯒꯤ ꯅꯪꯅꯁꯨ ꯐꯤꯁ ꯄꯤꯗꯣꯏꯅꯤꯅ ꯑꯗꯨꯗ ꯂꯝ ꯍꯦꯟꯕꯩ ꯀꯛꯊꯔ ꯄꯤꯈ꯭ꯔꯣ ꯇꯥꯝꯅꯥꯗꯤ ꯐꯤꯔꯦꯞꯄꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯠ ꯑꯃ ꯍꯣꯡꯗꯣꯛꯏ ꯅꯣꯏ ꯁꯥꯏꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯍꯣꯡꯉꯕ ꯍꯣꯡꯉꯤ ꯈꯔ ꯅꯛꯁꯤꯜꯂꯛꯏ ꯗꯦꯠꯁ ꯒ꯭ꯔꯦꯠ ꯌꯥꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯃꯔꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯒꯅꯤ ꯅꯣꯡꯊꯥꯡ ꯅꯣꯛꯏ ꯐꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄ ꯌꯥꯎꯈ꯭ꯔꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯊꯦꯝꯃꯛꯏꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯐꯪꯍꯟꯅꯤꯡꯉꯤ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯇꯧꯔꯦ ꯍꯩ ꯃꯍꯤꯁꯨ ꯊꯛꯃꯤꯟꯅꯔꯦ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯝꯅꯥꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯅꯣꯡꯊꯥꯡꯅ ꯒꯦꯠꯇ ꯂꯦꯞꯍꯧꯕꯗꯨꯗꯒꯤ ꯈꯔ ꯇꯥꯝꯊꯣꯔꯛꯂꯦ ꯃꯇꯦꯛ ꯈꯔ ꯊꯧꯔꯛꯄꯒ ꯇꯥꯝꯅꯥ ꯀꯥꯔꯒꯤ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯐꯥꯗꯨꯅ ꯈꯥꯝꯈ꯭ꯔꯦ ꯂꯩꯔꯛ ꯃꯆꯤꯟ ꯑꯃꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯇꯥꯏ ꯑꯃꯗ ꯃꯇꯣꯡ ꯍꯨꯛꯇꯕ ꯅꯍꯥ ꯈꯔ ꯀꯥꯔꯗ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯗꯣ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯡꯗꯨꯅ ꯕ꯭ꯔꯦꯛꯇꯨꯗ ꯈꯪꯍꯧꯗ ꯈꯅꯦꯠ ꯅꯦꯠꯈꯤꯕꯅꯤ ꯉꯁꯥꯏ ꯃꯥꯅ ꯑꯌꯨꯛꯇ ꯐꯤꯔꯦꯞꯄꯗ ꯀꯣꯜ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯐꯤꯚꯔ ꯈꯔ ꯐꯔꯕꯣ ꯑꯩ ꯊꯕꯛ ꯂꯥꯛꯄ ꯉꯝꯈꯤꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯤꯗꯥꯛꯇꯤ ꯆꯥꯕ꯭ꯔꯥ ꯑꯧ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯥꯝꯅꯥ ꯃꯇꯣꯝꯇ ꯎꯁꯣꯞ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯗꯨꯒꯗꯤ ꯐꯖꯅ ꯉꯝꯃꯝꯗ꯭ರೆ ꯃꯁꯥꯗꯣ ꯐꯤꯔꯦꯞꯄꯒꯤ ꯃꯤꯀꯨꯞ ꯑꯃꯅꯤ ꯃꯃꯤꯠꯇꯨꯅ ꯃꯤꯁꯛꯇꯨꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗꯁꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯈꯤꯡꯖꯤꯜꯂꯛꯄꯗꯣ ꯋꯥꯈꯜ ꯈꯟꯕꯗ ꯑꯌꯦꯠꯄ ꯄꯤꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯄꯣꯀꯦꯠꯇꯨꯗ ꯃꯥꯔ ꯀꯛꯊꯠꯂꯤ ꯇꯥꯝꯅꯥꯁꯨ ꯕ꯭ꯌꯨꯖꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯤꯟ ꯂꯦꯡꯗꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯀꯣꯜꯒꯁꯦ ꯔꯤꯖꯦꯛ ꯇꯧꯔꯗꯅ ꯃꯥꯒꯤ ꯖ꯭ꯋꯥꯔꯁꯤꯅ ꯍꯦꯟꯅ ꯂꯨꯕꯩ ꯇꯥꯏꯞꯇ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝꯈꯛ ꯅꯠꯇꯅ ꯃꯆꯤꯟꯕꯥꯁꯨ ꯆꯤꯛꯂꯒ ꯑꯁ ꯀꯅꯥꯅꯣ ꯁꯤꯕꯣ ꯌꯥꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯊꯨꯅ ꯐꯣꯟꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯀꯦꯠꯇꯨ ꯁꯠꯇꯣꯛꯂꯒ ꯌꯦꯡꯕꯗ ꯑꯦꯡꯒ꯭ꯔꯤ ꯕꯔꯗ ꯍꯥꯏꯅ ꯁꯦꯞ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯃꯊꯧ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯔꯒ ꯐꯠ ꯄꯥꯏꯈꯠꯂꯒ ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯛ ꯆꯤꯛꯑꯦꯅ ꯆꯠꯂꯤ ꯁꯦꯡꯉꯕꯣ ꯊꯝꯃꯣ ꯗꯣꯛꯇꯔ ꯆꯪꯉꯦ ꯍꯥꯏꯔꯒ ꯄꯠ ꯀꯛꯊꯠꯄꯗꯨꯗ ꯐꯝꯃꯤꯟꯅꯔꯤꯕ ꯇꯣꯅꯤꯅ ꯑꯥꯏ ꯅꯆꯤꯟ ꯈꯨꯊꯤꯗꯤ ꯍꯥꯎꯗ꯭ꯔꯦꯍꯦ ꯅꯪꯁꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯀꯣꯊꯔꯛꯇꯧꯕ ꯇꯥꯅꯤꯡꯗꯦꯕ ꯆꯒꯠ ꯆꯒꯠ ꯃꯆꯤꯟ ꯀꯟꯕꯩ ꯖꯥꯠꯇ ꯅꯨꯄꯤ ꯍꯥꯏꯁꯤꯅꯦ ꯋꯥ ꯂꯣꯏꯔꯦ ꯃꯣꯏꯒꯣꯟ ꯁꯤꯟꯅꯗꯧ ꯁꯔꯨꯛꯅꯦ ꯀꯩꯅꯣꯝ ꯍꯥꯏꯖꯤꯜꯂꯒ ꯐꯠ ꯐꯠ ꯀꯛꯊꯠꯄꯁꯤꯅ ꯐꯩ ꯇꯣꯅꯤ ꯑꯃꯨꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯅꯪ ꯎꯔ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯈꯨꯏꯖꯅꯤ ꯃꯧꯋꯥꯂꯣ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯠꯇꯨꯅ ꯂꯦꯞꯂꯝꯕꯗꯨꯗ ꯃꯔꯩ ꯂꯦꯡꯉꯝꯕꯗꯨ ꯈꯨꯗꯛꯇ ꯆꯞ ꯂꯦꯞꯈꯤꯕꯅꯤ ꯇꯥꯝꯅꯥꯗ ꯋꯥꯏꯠ ꯃꯆꯨꯗ ꯈꯥꯃꯦꯟ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯆꯟꯕ ꯃꯨꯒꯥ ꯐꯅꯦꯛ ꯑꯃ
ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯗꯨꯃ ꯑꯣꯏ ꯊꯪꯕ ꯂꯦꯡꯕꯥꯟꯗ ꯁꯥꯡꯅ ꯌꯥꯟꯊ ꯃꯁꯝꯗꯨ ꯍꯤꯌꯔ ꯀ꯭ꯂꯁꯇꯔ ꯑꯃꯅ ꯀꯣꯝꯂꯞ ꯄꯨꯟ ꯉꯧꯔꯣꯛ ꯉꯧꯅ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯔꯦ ꯅꯥꯇꯣꯟꯗ ꯆꯟꯗꯟ ꯃꯇꯦꯛ ꯑꯃꯁꯨ ꯊꯤꯜꯂꯤ ꯐꯤꯔꯦꯞ ꯃꯈꯨꯠ ꯅꯥꯝ ꯑꯃꯗꯅ ꯄꯦꯄꯔ ꯄꯔꯦꯡ ꯑꯃ ꯍꯩꯅ ꯆꯞꯄꯤ ꯅꯥꯝ ꯑꯃꯅ ꯂꯨꯈꯝ ꯅꯥꯜꯂꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯥꯝꯅ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯈꯣꯟꯗꯥꯗꯨ ꯈꯔ ꯇꯞꯊꯩ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯅꯪꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯗꯔ ꯔꯥꯎꯟꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯅ ꯗꯣꯛꯇꯔꯔ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ ꯀꯩꯗ ꯁꯣꯛꯄꯒꯤ ꯄꯦꯟꯀꯤꯂꯔꯅꯣ ꯐꯤꯔꯦꯞꯄ ꯊꯋꯥꯁꯥꯗ ꯅꯣꯛꯈꯤ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯤ ꯀꯩ ꯉꯥꯛ ꯑꯉꯥꯡꯁꯤꯡꯒ ꯄꯣꯊꯥꯔꯝꯕꯅꯦꯃꯦ ꯇꯣꯅꯤ ꯄꯛꯇ꯭ꯔꯦ ꯍꯥꯏꯕꯩ ꯇꯥꯏꯞꯇ ꯃꯉꯛ ꯐꯠ ꯏꯜꯂꯒ ꯍꯥꯏꯅ ꯁꯣꯜꯂꯤ ꯐꯤꯔꯦꯞꯄꯁꯨ ꯆꯠꯂꯣ ꯍꯥꯏꯔꯝꯃꯒ ꯄꯔꯦꯡ ꯄꯥꯏꯔꯤꯕ ꯆꯦꯗꯨꯗ ꯃꯨꯟꯅ ꯄꯤꯁꯨꯝꯒ ꯈꯨꯠꯖꯤꯜꯂꯒ ꯌꯦꯡꯂꯒ ꯑꯃ ꯈꯟꯗꯨꯅ ꯁꯠ ꯊꯥꯗꯩ ꯃꯃꯥꯟꯅꯕ ꯃꯊꯪ ꯑꯃꯃꯝ ꯀꯥꯔꯠꯇꯨ ꯌꯥꯝ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯈꯜꯂꯒ ꯐꯠ ꯊꯥꯗꯩ ꯇꯣꯅꯤꯅ ꯅꯃꯥꯏꯃꯠ ꯑꯁ ꯁꯤꯗꯤ ꯄꯦꯜꯂꯦꯍꯦ ꯗꯥꯎꯗꯤ ꯄꯨꯔꯥ ꯍꯨꯏꯊꯤꯅꯤ ꯐꯤꯔꯦꯞꯄ ꯐꯠ ꯌꯦꯡꯈꯠꯂꯛꯄꯗ ꯇꯥꯝꯅꯥꯗꯣ ꯍꯧꯖꯤꯛꯁꯨ ꯆꯠꯂꯝꯗ꯭ꯔꯤ ꯄꯤꯁꯨꯝ ꯁꯝꯖꯤꯟꯅꯗꯨꯅ ꯑꯁ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯈꯨꯃꯛꯇꯦ ꯇꯥꯝꯅꯥ ꯑꯗꯨꯁꯨ ꯐꯤꯕꯝ ꯂꯦꯡꯗ꯭ꯔꯤ ꯐꯤꯔꯦꯞꯄ ꯅꯤꯡꯉꯥꯏ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯩ ꯄ꯭ꯂꯦꯁꯤꯃꯗꯤ ꯃꯥꯡꯒꯦ ꯅꯣꯏ ꯇꯧꯔꯣ ꯍꯥꯏꯔꯒ ꯀꯥꯔꯠꯁꯤꯡꯗꯨ ꯄꯨꯂꯞ ꯂꯪꯊꯣꯛꯑꯝꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯗꯨꯁꯨ ꯍꯥꯏꯔꯛꯏ ꯅꯇꯨ ꯂꯥꯛꯄꯗ ꯒꯦꯝꯒ ꯉꯟꯇꯥ ꯄꯨꯍꯜꯂꯕ ꯁꯣ ꯁꯦꯠ ꯐꯤꯔꯦꯞꯄ ꯑꯃꯅ ꯑꯃꯨꯛ ꯌꯥꯏ ꯃꯁꯛꯀꯗꯤ ꯋꯥ ꯇꯥꯔꯦꯍꯦ ꯐꯤꯔꯦꯞꯄ ꯋꯥꯊꯤ ꯄꯔꯦꯡ ꯑꯃ ꯇꯥꯝꯅꯥꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡ ꯐꯠ ꯄꯥꯏꯔꯒ ꯃꯐꯝꯗꯨꯗꯒꯤ ꯄꯨꯊꯣꯛꯀꯦ ꯇꯧꯕꯒ ꯇꯥꯝꯅꯥꯅ ꯐꯠ ꯃꯅꯤꯡꯗ ꯆꯠꯊꯣꯛꯈꯤꯗꯨꯅ ꯕꯦꯛꯇꯒꯤ ꯁꯦꯅꯤꯇꯥꯏꯖꯔꯗꯣ ꯁꯠꯇꯣꯛꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠꯇꯨꯗ ꯐꯠ ꯀꯥꯞꯄꯒ ꯐꯠꯇꯕ ꯀꯥꯔꯠ ꯄꯥꯏꯔꯨꯕꯅ ꯈꯨꯠꯇꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯐꯤꯔꯦꯞꯄꯅ ꯁꯦꯅꯤꯇꯥꯏꯖꯔꯗꯣ ꯇꯥꯛꯃꯜꯂꯒ ꯃꯈꯨꯠꯇꯨꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯈꯨꯅꯝ ꯈꯨꯕꯥꯛꯇ ꯇꯩꯁꯤꯟꯗꯨꯅ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯈ꯭ರೆ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯀꯥꯔ ꯃꯅꯥꯛꯇꯨꯗ ꯂꯦꯞꯃꯤꯟꯅꯔꯒ ꯇꯥꯝꯅꯥꯗ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯁꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯊꯕꯛꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯣꯊꯥꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯕꯗꯅ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯐꯤꯚꯔ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯉꯝꯗꯦ ꯍꯛꯆꯥꯡꯗꯤ ꯌꯥꯔꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯗꯅ ꯅꯆꯤꯟ ꯈꯨꯊꯤ ꯂꯥꯛꯊꯤꯗꯨꯗ ꯅꯨꯡꯁꯤꯃꯟꯗꯗꯅꯅꯦ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯗꯤ ꯒꯤꯞ ꯗ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ I will choose to someone better than you. Sorry. What sorry? ꯅꯪꯃꯛꯅ ꯑꯃꯣꯠꯄ ꯃꯐꯝꯗ ꯂꯦꯞꯄꯒ ꯁꯦꯀꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯆꯪꯉꯛꯏꯕꯣ ꯍꯟꯗꯛꯀꯤꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯐꯤꯔꯦꯞꯄꯅ ꯑꯃꯣꯠꯄ ꯃꯐꯝꯅꯤ ꯈꯪꯅ ꯃꯐꯝꯁꯤꯗ ꯇꯥꯎꯔ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ Give me the answer. My life my rule. ꯌꯨ ꯊꯛꯅꯤꯡꯉꯦ ꯊꯛꯅꯤ ꯖ꯭ꯋꯥ ꯁꯥꯟꯅꯅꯤꯡꯉꯦ ꯁꯥꯟꯅꯅꯤ ꯅꯪꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦꯗꯅ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒ ꯇꯣꯛꯊꯣꯔꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎ ꯂꯩꯔꯝꯅꯤ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯑꯣꯛꯇꯕ ꯀꯟ ꯊꯦꯡꯉꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯃꯤꯠ ꯆꯨꯝꯅ ꯌꯦꯡꯗꯕ ꯉꯥꯛꯇ ꯈꯣꯟꯗꯥꯁꯤꯡꯗꯨ ꯅꯪꯅ ꯇꯥꯕ ꯍꯩꯅꯔꯣꯏ ꯑꯊꯤꯕ ꯉꯥꯛꯇꯅꯤ ꯉꯥꯡꯅꯔꯤꯁꯦ ꯅꯪꯃꯛꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯦꯞꯄꯗꯣ ꯄꯛꯆꯗꯕꯒꯤ ꯍꯧꯒꯠꯂꯛꯄꯅꯤ I save you from them. ꯆꯨꯝꯃꯤ ꯇꯣꯅꯤꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯛꯄꯗꯒꯤꯅꯤ ꯐꯤꯔꯦꯞꯄꯅ ꯍꯧꯒꯠꯂꯛꯈꯤꯕꯗꯣ ꯇꯥꯝꯅꯥꯁꯨ ꯈꯪꯉꯤ ꯃꯤꯇꯤꯛ ꯃꯤꯔꯨ ꯈꯪꯕ ꯇꯥꯝꯅꯥꯅꯕು ꯍꯦꯜꯂꯝꯒꯅꯤ ꯐꯤꯔꯦꯞꯄꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯈꯨꯗꯤꯡꯃꯛ ꯇꯥꯝꯅꯥꯅꯁꯨ ꯂꯣꯏꯅ ꯎꯍꯧꯋꯤ ꯆꯠꯈ꯭ꯔꯁꯨ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯗꯨ ꯍꯟꯖꯤꯜꯂꯒ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯇꯥꯝꯅꯥꯅ ꯐꯠ ꯑꯩ ꯉꯁꯥꯏ ꯇꯨꯁꯤꯟꯕꯗ ꯈꯨꯖꯦꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯝꯕꯤꯌꯨ ꯍꯥꯏꯔꯣ ꯑꯩ ꯈꯨꯠꯇꯦꯛꯄ ꯁꯝꯕ ꯍꯩꯇꯦ ꯎꯁꯤꯠ ꯊꯑꯣꯏꯗ ꯊꯋꯥꯁꯥꯗ ꯍꯥꯏꯔꯛꯄꯅꯤ ꯇꯥꯝꯅꯥꯁꯨ ꯁꯥꯎꯅ ꯌꯨꯝꯐꯥꯎ ꯅꯪꯅ ꯒꯥꯔꯤ ꯊꯧꯗ ꯌꯥꯔꯔꯣꯏ ꯀꯗꯔ ꯇꯧꯅꯨ ꯅꯪ ꯑꯣꯐꯤꯁꯇ ꯐꯣꯟ ꯇꯧꯔꯥ ꯐꯤꯔꯦꯞꯄ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄꯨꯔꯥ ꯕ꯭ꯂꯦꯛꯃꯦꯟꯅꯤꯅꯦ ꯍꯥ ꯈꯨꯠ ꯁꯥ ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯛꯀꯗꯧꯔꯦ ꯀꯦꯕ ꯂꯨꯈꯝ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯅꯨꯄꯥꯗꯣ ꯍꯥꯏꯗꯦ ꯅꯪ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯅꯥ ꯑꯃꯨꯛ ꯃꯥꯜꯂꯛꯏꯅꯣ ꯖꯨꯠ ꯆꯥꯕꯗꯤ ꯍꯥꯏꯔꯛꯑꯔꯣꯏ ꯍꯥꯏꯗꯣꯛꯑꯣꯏ ꯅꯣꯡꯃ ꯅꯪꯒ ꯃꯁꯛ ꯈꯪꯅꯍꯟꯒꯦ ꯑꯣ ꯅꯪꯒꯤ ꯑꯦꯛꯁ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇꯦ ꯀꯣꯟꯅ ꯈꯪꯉꯨ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯈꯪꯅꯤꯡꯕ ꯄꯣꯛꯇ ꯐꯤꯔꯦꯞꯄꯗ ꯒꯥꯔꯤ ꯁꯣꯗꯨ ꯐꯠ ꯄꯤꯁꯤꯜꯂꯤ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤ ꯀꯥꯈꯠꯂꯛꯂꯤ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯁꯨ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯅꯤꯗ ꯋꯥꯂꯥꯟ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ ꯐꯤꯔꯦꯞꯄꯁꯨ ꯒꯦꯝ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯥꯕꯨ ꯆꯤꯡꯊꯣꯔꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕ ꯈꯔꯗꯤ ꯄꯣꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯅꯤꯒꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ ꯐꯤꯔꯦꯞꯄ ꯄꯥꯏꯈꯠꯂꯒ ꯑꯩ ꯂꯥꯛꯈꯤꯅꯤ ꯇꯥꯝꯅ ꯍꯟꯗꯛꯃꯨꯛꯁꯨ ꯐꯤꯔꯦꯞꯄꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ
ꯌꯦꯛꯅꯕ ꯆꯥꯅꯕ ꯅꯥꯏꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯐꯠꯇꯕ ꯅꯤꯁꯥ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯊꯧꯅꯗ꯭ꯔꯦ ꯈꯟꯗꯣꯛꯇꯨꯅ ꯂꯩꯒꯗꯧꯕꯤ ꯇꯥꯝꯅꯥ ꯅꯠꯇꯦ. ꯐꯅ ꯌꯥꯅꯗ꯭ꯔꯁꯨ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯐꯤꯔꯦꯞꯄꯅ ꯅꯤꯁꯥ ꯂꯣꯏꯅꯕꯗ ꯌꯥꯅꯤꯡꯗꯕ, ꯁꯥꯎꯅꯤꯡꯕ, ꯋꯥꯔꯛꯅꯤꯡꯕ ꯄꯣꯛꯏ. ꯐꯤꯔꯦꯞꯄꯅꯕꯨ ꯇꯥꯕꯤꯗꯕ ꯈꯛꯅꯤ. ꯇꯣꯅꯤꯅ ꯅꯪ ꯂꯥꯛꯄ ꯂꯥꯛꯇꯕ ꯄ꯭ꯂꯦꯒꯤ ꯁꯦꯟꯗꯥꯡ ꯇꯧꯔꯝꯗ꯭ꯔꯤꯀꯣ? ꯑꯩ ꯖꯤꯄꯦ ꯇꯧꯔꯛꯑꯒꯦ. ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯗꯨꯅ ꯅꯥꯝꯃ ꯑꯃꯅ ꯖꯤꯄꯦ ꯆꯪꯂꯒ ꯂꯨꯄꯥ 200 ꯊꯥꯈꯤ. ꯇꯥꯝꯅꯥꯁꯨ ꯇꯧꯔꯤꯁꯤꯡꯗꯨ ꯎꯍꯧꯔꯦ. ꯍꯦꯟꯅ ꯁꯣꯔ ꯑꯁꯥꯕꯤ ꯑꯃ ꯍꯣꯜꯂꯒ ꯄ꯭ꯂꯦꯗ ꯂꯨꯄꯥ 200ꯒ ꯊꯥꯗꯣꯛꯇꯅ I'm not expecting this from you, ꯐꯤꯔꯦꯞꯄ. ꯖ꯭ꯋꯥꯔꯗ ꯌꯥꯝ ꯆꯣꯞꯄꯅꯨ. ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ. ꯁ꯭ꯋꯥꯏꯗ ꯈꯥꯝ ꯑꯃ ꯍꯟꯖꯈꯤꯖꯅꯤ. ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯐꯠꯇꯦ ꯍꯥꯏꯅ ꯆꯩꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯨ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ. ꯄꯣꯛꯑꯦ, ꯊꯦꯡ ꯌꯥꯗ꯭ꯔꯦ. ꯏꯁꯧ ꯅꯪꯅ ꯉꯥꯡꯉꯛꯄ ꯋꯥꯕꯨ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕꯅꯤ ꯈꯜꯂꯦ. ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯐꯠ ꯍꯥꯏꯈꯤ, ꯊꯤꯡꯕ ꯅꯪꯍꯧꯗꯦ. ꯋꯥꯍꯩꯗꯨꯃꯗꯤ ꯈꯣꯟꯖꯦꯜ ꯇꯞꯈꯤ, ꯁꯣꯟꯊꯥꯡꯅꯈꯤ. ꯐꯤꯔꯦꯞꯄꯁꯨ ꯊꯥꯖꯔꯨꯗ ꯈꯣꯟꯐꯝꯗꯨꯗ ꯃꯤꯔꯔꯗꯨꯗꯒꯤ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯏ. ꯇꯥꯝꯅꯥꯅ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯁꯥꯎꯅꯤꯡꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯁꯥꯏꯠꯇ ꯑꯣꯟꯊꯣꯛꯇꯨꯅ ꯀꯔꯥꯏꯗꯅꯣ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯃꯃꯤꯠ ꯊꯝꯈꯤꯕꯗꯨꯁꯨ ꯎꯔꯤ. ꯐꯤꯔꯦꯞꯄ ꯃꯤꯀꯨꯞ ꯑꯃꯅꯤ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯑꯩꯁꯤꯕꯨ ꯃꯥꯏ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯉꯩꯗꯕꯨ ꯄꯥꯏꯁꯤꯜꯂꯛꯏꯅꯦ. ꯑꯗꯨꯒ ꯍꯧꯒꯠꯇ꯭ꯔꯤꯐꯥꯎ ꯁꯪꯗꯅ. ꯍꯧꯖꯅꯨꯍꯦ, ꯅꯨꯡꯁꯤꯔꯛꯑꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯅꯤ. ꯅꯪꯒꯨꯝꯕ ꯌꯨꯔꯥꯏ ꯁꯨꯕ ꯖ꯭ꯋꯥꯔ ꯄꯥꯝꯕ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯀꯃꯥꯏ ꯄꯥꯝꯗꯣꯏꯕ? ꯌꯥꯝ ꯋꯥꯔꯦ ꯅꯪ. ꯐꯅ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯠꯇꯕ ꯇꯧꯔꯝꯂꯗꯤ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯅꯤꯡꯉꯤ. ꯃꯤꯑꯣꯏ ꯑꯃꯅ ꯐꯠꯇꯕ ꯇꯧꯔꯝꯕꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯇꯦ. ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯤꯠ ꯈꯨꯝꯖꯤꯟꯕꯁꯨ ꯉꯝꯗꯦ. This is my weakness. ꯐꯤꯔꯦꯞꯄ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗꯧꯕ ꯑꯉꯥꯡꯗ ꯋꯥꯔꯣ. ꯑꯩꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯇꯥꯝꯅꯥ ꯃꯆꯤꯟ ꯀꯥꯡꯒꯦ ꯇꯧꯔꯤꯉꯩ ꯐꯤꯔꯦꯞꯄꯒꯤ ꯃꯣꯕꯥꯏꯜꯗꯨ ꯈꯤꯡꯂꯛꯏ. ꯄꯤꯛ ꯑꯞ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ. ꯋꯥꯔꯤꯗꯣ ꯇꯥꯝꯅꯥꯅ ꯇꯥꯕꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯐꯤꯡꯂꯞ ꯈꯥꯝꯃꯤ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯕꯨ. ꯌꯥꯔꯣꯏ, ꯀꯔꯟ ꯇꯧꯅꯨꯀꯣ ꯐꯤꯔꯦꯞꯄ. ꯐꯤꯔꯦꯞꯄ ꯑꯗꯨꯒ ꯇꯥꯔꯝꯗ ꯅꯝꯕꯣꯜꯂꯣꯝꯗ ꯊꯧꯗꯔꯛꯂꯦ. ꯇꯥꯝꯅꯥꯅ ꯈꯥꯝꯕ ꯂꯥꯛꯄ ꯆꯩꯕ ꯅꯥꯀꯣꯡꯗ ꯍꯥꯞꯈꯤꯗ꯭ꯔꯦ. ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯨꯕ ꯔꯤꯒꯦꯠ ꯆꯥꯕ ꯍꯧꯔꯛꯂꯦ. ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛ ꯃꯇꯦꯛ ꯑꯃꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯄꯥꯗ ꯒꯥꯔꯤ ꯈꯥꯝꯃꯤ. ꯀꯨꯝꯊꯔꯣ. ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ. ꯐꯤꯔꯦꯞꯄ ꯃꯇꯝ ꯂꯧꯗ ꯀꯨꯝꯊꯔꯛꯏ. ꯇꯥꯝꯅꯥꯅ ꯇꯣꯡꯂꯤꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ. ꯇꯥꯝꯅꯥꯁꯨ ꯃꯆꯤ ꯂꯦꯡꯗꯦ. ꯑꯩ ꯂꯦꯡꯉꯣꯏ ꯍꯥꯏꯅ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯆꯤꯟꯗꯨꯅꯁꯨ ꯁꯪꯒꯠꯇꯨꯅ ꯈꯨꯝꯂꯛꯏ. ꯅꯇꯨꯗꯣ ꯉꯁꯤ ꯎꯅꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯒꯥꯔꯤꯁꯤꯗ ꯑꯐꯥꯎꯕ ꯁꯥꯗꯅ. ꯑꯩ ꯉꯝꯃꯣꯏ. ꯅꯪꯅ ꯊꯥꯡꯉꯁꯨ ꯁꯨꯀꯨꯝ ꯀꯨꯝꯃꯣꯏ. ꯀꯨꯏꯔꯣꯏ, ꯉꯥꯛꯇꯪꯅꯤ. ꯃꯤꯅ ꯅꯝꯕꯣꯜ ꯐꯥꯎ ꯍꯥꯏꯊꯔꯛꯑꯣꯅ ꯐꯖꯅ ꯍꯥꯏꯔꯒ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯤꯁꯨ ꯍꯥꯏꯖꯤꯜꯂꯨꯔꯒ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯔꯣ ꯍꯥꯏꯔꯣ? ꯅꯪ ꯀꯅꯥꯅ ꯑꯩ ꯊꯤꯕꯤꯔꯛꯑꯣ ꯍꯥꯏꯒꯦ? ꯅꯪꯅ ꯊꯤꯔꯛꯄꯩꯅꯤꯁꯦ. ꯑꯗꯨꯅ ꯅꯪꯅ ꯗꯥꯏꯇ ꯄꯨꯕ ꯇꯥꯕꯅꯤ. ꯀꯨꯝꯊꯔꯛꯑꯣ ꯁꯠ. ꯏꯔꯥꯟꯗ ꯂꯥꯟꯈ꯭ꯔꯦ ꯇꯥꯝꯅꯥꯅ. ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯀꯨꯝꯊꯔꯛꯎ ꯌꯥꯗ꯭ꯔꯕ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡ ꯐꯠ ꯄꯥꯏꯔꯒ ꯃꯁꯥꯒꯤ ꯀꯥꯔꯗꯨꯗꯒꯤ ꯆꯤꯡꯊꯔꯛꯏ. ꯀꯥꯔꯒꯤ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯒ ꯐꯤꯔꯦꯞꯄ ꯀꯥꯔꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯍꯣꯇꯦꯜꯁꯤꯗꯩ ꯕꯣꯔꯥ ꯆꯥꯔ ꯉꯥꯏꯔꯝꯃꯣ. ꯀꯨꯏꯔꯣꯏ, only 30 minutes. ꯍꯥꯏꯔꯒ ꯇꯥꯝꯅꯥꯒꯤ ꯒꯥꯔꯤꯗ ꯅꯨꯄꯤ ꯊꯦꯡꯅꯔꯨꯕ ꯆꯠꯈ꯭ꯔꯦ. ꯇꯥꯝꯅꯥ ꯁꯥꯎꯅꯤꯡꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯥꯍꯧꯏ. ꯂꯝꯍꯦꯟꯕ! I hate you!